Honorable Prime Minister Sri Narendra Modi si ꯑꯩꯈꯣꯏꯒꯤ ꯏꯔꯥꯡ ꯂꯩꯈꯤꯕ ꯆꯍꯤ 2 ꯃꯈꯥꯏꯒꯤ ꯃꯇꯨꯡꯁꯤꯗ ꯂꯥꯛꯀꯅꯤꯅ ꯃꯌꯥꯝ ꯉꯥꯡꯅꯕꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯇꯥꯏ ꯑꯗꯨꯕꯨ ꯍꯦꯛꯇ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯌꯥꯝ ꯀꯟꯐꯥꯔꯝ ꯑꯣꯏꯕ ꯄꯥꯎꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯗ ꯃꯗꯨ ꯂꯩꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯗꯨꯗ ꯁꯦꯞꯇꯦꯝꯕꯔ 2nd ꯋꯤꯛꯇꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯑꯩꯁꯨ ꯉꯁꯤ ꯑꯗꯨꯝ ꯄꯦꯄꯔ ꯈꯔ ꯊꯦꯡꯅꯖꯩ ꯆꯞ ꯆꯥꯅ ꯃꯁꯤ ꯆꯨꯝꯃꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤꯀꯣ ꯑꯩ ꯍꯧꯖꯤꯛꯃꯛꯇꯤ ꯍꯥꯏꯕꯗꯤ ꯆꯪꯕꯗ ꯁꯤ ꯍꯣꯏ ꯂꯥꯛꯀꯅꯤꯅ ꯇꯧꯔꯤꯀꯣ ꯑꯗꯨ ꯂꯥꯛꯈꯤꯗꯦ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯀꯔꯤ ꯀꯔꯝꯕ ꯔꯤꯖꯜ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯈꯣꯡꯆꯠ ꯊꯣꯛꯈꯤꯕ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨ ꯐꯥꯎꯗꯤ ꯃꯥꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯗ ꯂꯥꯛꯇꯕꯁꯤ ꯑꯗꯨꯁꯨ ꯍꯥꯏꯕꯗꯨ ꯊꯣꯏꯗꯣꯛꯅ ꯃꯗꯨꯁꯨ ꯅꯣꯂꯦꯖ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯅꯩꯀꯣ ꯃꯌꯥꯝ ꯁꯔꯀꯥꯔ ꯁꯦꯝꯕꯅꯤ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯁꯦ ꯃꯌꯥꯝꯕꯨꯗꯤ ꯂꯣꯏ ꯄꯥꯝꯅꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯐꯤꯕꯝꯁꯤꯗ ꯑꯗꯨꯕꯨ ꯀꯌꯥꯝ ꯊꯨꯅ ꯁꯦꯝꯃꯛꯄ ꯅꯠꯇ꯭ꯔꯒ ꯁꯦꯝꯃꯛꯇꯕ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕꯗ ꯂꯨꯅ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯊꯨꯅ ꯁꯦꯝꯃꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩ ꯃꯔꯝꯗꯤ ꯊꯦꯡꯊꯔꯤꯈꯩꯀꯣ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟꯁꯨ 2027ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯗ ꯇꯥꯗꯣꯔꯤꯕꯅꯤꯅ ꯈꯤꯇꯪ ꯑꯊꯨꯕꯗ ꯑꯗꯨꯝ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤ ꯐꯤꯕꯝꯁꯤ ꯈꯤꯇꯪ ꯐꯒꯠꯂꯛꯑꯒꯗꯤ